Manipur Thogliba Chahi Helaklaba Irang as Center and Lumna Lauduna, lakliba Numit Taranigi Manungda Waroisin Lambi Uba Fanglagani haina, Governor Anusuiya Uikey thajaba phongdorokle haina, India bloc miho Dr. Moirang Tim Naran High Grade. Ngasinung tilpunghaniga minute ni fumangarom tabada India bloc Manipuri members singna Governor Anusuiya Uikey unaduna Waroisin matung, Razbaban gi get Paumisinga Hangba Wangi Paukum Piratuna Wafamasi M Naran Phongdokibane. Governor ga unaba adu da CLP leader o ipo B CWC ki member ge khangam MPCC ki president ke Megachandra JDU gi o Nabakishore MLA ke Ranjit CPIM gi KSS Santa CPI gi L Swatin Kumar Hanige Minister Moirang Tim Narana Chingba Singh Yauna Manipur thogli ba irang asagi matang da political party taragi mihut singi khuyek yawba memorandum mama pishin ki Narana Phongdokibada hauzik weriba Manipur gi pipa masada miyamna thengnariba awaba kya governor da paudam ki Governor Anusuiya Uikey na wafam sing munna taraba matung center lengang na Manipur gi damakta paikhaliba thabak thoram sing palladuna governor na Delhi da leiringai da Union Home Minister Finance Minister na Chingi Minister sing unaduna Manipur gi oiriba pipa masigi matangda wafam kya thamlamle Masida natana lakadoriba Numit Taranigi Manungda irang asigi Waroisin gi lambi ama Uba Fanglagani positive oiba thabak thorum khara paikhatlagani haibagi thajaba peerakle Haujiksu security ki makok tongba singa unaduna irang asigi matangda khananaba tawribani anoba paw leibaga peeraknabasu governor na hairake Haujik Manipur asi yamna luraba phibam amada leire Manipur gi miyam asi kananaba madi state asida santi hanjilaganaba Miyeng sanba thosil thorangama yatnanaba honari haina Moirang Tim Narana makhatana phongdokhe Issue se hanana nainarba port mayam mane ado hojik pawgi ano ba latest happenings madu jiri bam da kari oirige habena singba madu gi detail du koi gi ton ba dol di mai kai digi chatlu ba su yauna pere report loina governor se yam phajana tai adu ga magi understanding jo koina appreciate to ba khar lei ma already governor asina Delhi da lei matam da home minister ge su unarpa adagi di ton ba mari na ba finance minister na chingba unarpa gi hojik ki athu bada kari karam to gadage haiba adugi possible solution am purunabagi immediate attention draw to bagi wakaldu mangon de leina ma phongdoi ado whatever mana hairiba port base home minister su unare ado leriba si full attention piba horani haidana hore within next 10 days gi manungda mana haibani ko something solution am purpu yanabagi lambi da activity khara uba phangani haibisima ma sumana ngambadung khaidi tawjege Manipur gi leriba phibam si tasengna yamna alert oiba yam nuaije da port makang leina leriba punamasi miyam gi punsi kanna bonaba loina future plan for the restoration of peace maduma ngamin kai hona jagani na hai Unabadu da saru yakhiba Manipur Pradesh Congress Committee gi President MLA ke Megachandra Phongdorokibada Manipur gi thogliba irang asagi matangda lengakta memorandum mama pisin krei chayem helaklaba irang asi lengangna loishenbagi mahutta haujik dijeri famda nauna irang sandoraktuna miyam awaba kya mayongnare lengaki karamba ashoiba leibadagi security ki charak horibanu haiba wafam sing thamlamle Center lengangna Manipur gi damakta positive oiba thabak khara paikhalakani haibagi thajabadi governor na pirai adubu masida ikoi penthokpadi ngamde haiki Honorable Governor na yam seriously di mana khanba ui loina na Honorable Governor na so central gi team maro nama loina unai aduga yam serious oina thabak se pakhet kani hai amasung central gi team athuba matamda intervention tawrakani haibagi report amadi ekhoi India bloc ta thammi athubada development khara lakani haiba adigumba ekhoi da Honorable Governor di haibire